Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Churchandpurda Kuki Khutlai Paiba Singna Kidnap Toukhiba driver ahum Kanba Ngamkhre anina thiba khangdana leiri. BJP lengak laktringi mamangda numidang pung 6 taba matamda miya mapan thokpa ngamlamde haina CM na phongdokkhre. Border fencing tauba yaroi haina khongjang changsingkhre. Pausandona pijari. Churchandpurda Kuki Khutlai Paiba Singna Kidnap Toukhiba driver ahum Kanba Ngamkhre anina thiba khangdana leiri. Churchandpurda operate toduna leiba Kuki jo Khutlai Paiba Sing oigini haba thajaba Singna cell gi demanda faduna pukhiba Assam gi driver ahum security force ke kamuna matam chana kanba ngamhore. Atopa thodok amana hokhiba January 18 numidang wairamda Churchandpurda gi chapi karongda chatkhiba miyoi ani sakhangdaba Khutlai Paiba miyoi shigna kidnap tawkhiba digi hauzik fawba thiba khangdana leiri hari. Hiramasi matangda pauche asina Churchandpurda gi fangba paugi matung inadi mamang tha January 18 gi numidang pung 10 rob taba matamda Churchandpur tamna cement puduna lakpa tata truck singi manungda driver ahumbu Kuki jo Khutlai Paiba Singna cell gi demand ga mari lenena faraga Churchandpur gi Songpi village tapu sinki driver ahum ase kidnap tawduna pukhre haba pau phangbadagi security force ke kamuna thiba humbagi tapak chatharakpada ngarang nunthel pung amaga minute 50 rom taba matamda Churchandpur gi tubong area dagi tekta kaidana phangba ngamkhe hari police ki kangmuna kanba ngamkhraba driver sing adu Assam gi haila kandigi dolai dagi Suhel Alam talukdar chahi kuntaruk apokpa Vilaluddin talukdar Manjarul Alom Vairvaya chahi kuntarek apokpa Ahmad Vairvaya amadi Assam gi Karimganj dagi Dalgram village dagi Zamir Uddin chahi kuntra taret apokpa Ikram Ali kawi Makhoi imung manungi miyoshingda tekta kaidana khusinaba police ki maikaidegi thorang lokhatkre hari Atopa thodok amadana Churchandpurdagi miyoi ani amasu masak khangdaba Khutlai Paiba Singna January 18 gi numidang wairam pung 5 ga minute 95 rom taba matamda chakpi karongdagi masak khangdaba Khutlai Paiba Singna kidnap tawduna pukhibadagi hauzik phawba thiba khangdana leiri hari thiba khangdana leiriba miyoishing adugi imung manungi maikaidagi ngarang Churchandpur police station da aiba cherol ama pisilakpadagi police na FIR ama lokhakhre hari police ki pauna hai ngarang ayu pung 12 ga minute 55 rom taba matamda Churchandpur Vungmul village da leiba Priti Kumar chahi kuntaruk na Churchandpur police station da pisilakiba report amada mahaki manau nupa Mr. Chandan Kumar chahi kunmanga apokpa Harias amadi mahaki driver oina Churchandpur gi Tubang Jion Veng da leiba Kaplinlan Elias Lalboy chahi kuntra humloi apopa langmin thanga loinana mamang thagi kuntra matoida chapi karongda punna chamina khibani makhoi ani bu numit adugi numidang waram pung 5 ga minute 55 taba matamda masak khangdaba Khutlai Paiba Singna kidnap tawduna pukhibadagi hauzik phawba thiba khangnana leiri hainasu aiba cherol aduda palakhe hari BJP lengak laktringi mamangda numidang pung 6 taba matamda miya mapan thokpa ngamlamde haina CM na phongdokkhre Manipuri illegal immigrants in Kandokse mitop changlakpa thingsi hairubigi damak Viren hatlo Viren fatte haribani politics da yana bachat pa yaroi yana bachat pada ngasidi ngak yaure BJP lengak laktringe mamangda numidang pung 6 taba matamda miya mapan thokpa ngamlamde amadi furit khawda sel khara yauraga chatpada mayumda hanjilaktana punsi bikhamna khiba kaya yaukhe adobo hojikti madugi chanabi adu yamna fare haina Manipur gi Chief Minister N Viren phongdokhrei Wafam asingasi Directorate of Environment and Climate Change Government of Manipur na sinduna Protecting Wetland for Our Coming Future haiba thimda Kanchipurda leiba leisang hiden da pangthokpa World Wetland Day lising ani kunmanga ki thoromga mari lenana wa ngangladuna phongdokhibani Chief Minister na makhata na phongdokhibada Safe Water Safe Environmental haina chinda dilawi adubo popi thaba uyan thatpa lambi thong thamdana yum sajenba phumjinbadi lepte masi laibak thibani Ekhoina nature kanba tai habisi kaudaba fai nature bu ekhoina singna rabadi nature na ekhoibu warakpa ngami maram aduna nature kanba habisi ekhoi khudimaki thodangni khalaga thawak paikhatsi haiki border fencing tawba yaroi haina khongjang changsingkhre Varat amadi Myanmar ga tainariba border paring asi fencing tongnabagi thabak hauzik Varat lengangna paikhatpa horakliba asibu landam asida khundaminariba Naga amadi Kuki jo singna yaningdaba phongdokpaga loinana khongjang changsimba leptri
Ngarang Chandel District ki manung chanba New Soptalda Maikei Adongi Miyamna Myanmar border paring fencing khaba yaroi haiba kholau lawbaga loinana masing yamlaba nupa nupi kayana saruk yaduna rally chatuna khongjang changsingkhre. Naga Civil Society Organization Singna Sinduna Chatakiba Khongjang Aduda Saruk Yakiba Naga CSO Singi Luchingba Singna Phongdokibada Varatna Ningkha Tamdringaidagi Laminarikiba Naga Ichil Inaw Sing Lamlaki Sanga Gumna Thamnaba India Lengang Honoriba Thodang Asi Yaningde Maram Aduna Indo-Myanmar border paring fencing fawa yaroi haina phongdokhi. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Gari singdagi chalan kaklaga sel lawnaba hotnabani haiba arambai tengolgi thomini chingnaba ani police na fare. National Highway 37 Imphal Jiribam Lambi Paring the Cheliba Transporter Gari Singdagi Chalan Katlaga Sale Lawada Chenabani Haiba Arambai Tengolgi Thomini Haina Chingnaba Mioi Ahom Security Force ki Kangmuna Fare Haina Manipur Police ki PRO na press Thadorokba Cherolamana Hairi. Cherola sina hai ngarang security force na akhanaba pau ama fangmadagi Imphal West Police ki Pachoi Police Station gi manung chanba Kaithel Manbi da chathakiba operation da fagalaba arambai tengol gi thongwini hairiba mioi ahum adu fagatkibani. Fagalaba Singh mioi sing adudi Thangjam George Singh Elias Suraj chahi kunipan Abuzam Narendra Singh Elias Mitlang chahi kunmathoi amadi Wahengbam Amarjit Singh Elias Boy chahi kuntramanga kawi hari. Makoidagi thermal printer ama paper roll mapan hand wireless set ani extra antenna ama Aadhaar card ani notebook ani wallet ani sale oina lupa lising amaga chatruk 4-wheeler ama fagatki fagala polam sing aduga loinana miyosing adu mari leinaba police station da khusina khre hari. Aeroplane da nongmai maru punawa hotna rambi Churchandpurda gi nupi ama Langpui airport gi fare. Churchandpur district leba nupi amana nongmai maru puduna chanaba hotnarambadagi Mizoram gi Langpui airport gi security ki kamuna faga khre hari. Fagalaba nupi adudi ti nemnaino chahi kuntaret apopa thongnung than chingmang kawi. Laifam Churchandpur district ki Tuibong dagi ni hari. Nupi asina ngarang Mizoram gi konung Aizol dagi Indigo flight amada tongduna Delhi da chanaba hotnarambadagi fabani hari. Mahaki baggage adu Langpui airport security force na check tawda 7.62 mm gi kapa yariba nongmai maru khare yauramba thengnaki. Masigi matungda nupi asi arm ek ki makhada mahaki mathakta case amal okhakhre hari. Drug ki lenga khaktada thadokba chomloi tunglam chappu kananaba miyam puna thengnamina gadabani haina haumina phongdorakli. Haukiba chahi lising ani kulhumdoi gi me ahumdagi ngasi fawba lanfam sida sikhiba missing asi chahum phawba yaudri adubo ngasi phawbada Kuki gi drug ki landadi miyoi lising kaya hatkre miyoi kaya amasu asibagi lambida lengduna leiri iramdam kananaba lanfam da lekhidaba miyoi singdi miyam hupna thengta na oiduna kapli adubo drug ki langda tuduna tungi yumbirol kaya hatkibadadi nachungdana ekhoina leithokpagum tawri haina Federation of Haumi gi General Secretary Y Shyam Khumana press Cherol amana hari. Cherol asina hai yeknabagi thausildi lamdam sigi yalhomi khudingmakpu upai ama tawduna muthatpani. Ngasi phawbada Manipur lengakna popi thaba lawfam acre kaya manghanduna lagli adubu aikhoigi thabakti lepa leitri. Masibu thengnaba habasi lamdam sigi mipum khudimaki pandem oifam thoi. Miyoibagi hakchang manungda China fawdana changthokliba I adu loirakpada kanba ngamdabagum khunai asisu kanba ngamdana mutkiba yai hari. Cherol asina hai Kuki gi lan asigi mamangda Manipur gi kachin koya khudingmak drug ki ichauna thumlure adubu ngasi maksu Kuki gi khuthangda drug karbar tawba kangbu kharana hena sendong tanduna khunai asigi miyoi kayada makhal kaya gi drug pibidi leptre karbar asi kana na maru oina chathari haibadu miyamna amasung lengangna khangdaba natte drug sing asina piriba chaitheng asi chumna khaki maite khaktada natte lamdam sigi furuk khudingmaktani maram aduna furuk khudingmakna iramdam sigi tungi mirol bukanana bohona famthoi masi miyamgi mateng yaudana lenga khaktana thadokpai mai pakpa ngamloi haina ithok pangthokminasi hainasu Federation of Haumi gi maikedagi miyamgi mafamda thamlakli. Security force na Khutlai ga konana fare.
Security force nang arang tongan mafam singda chathakiba search operation singda lalhaulob ani gi cadre ani Khutlai ga konana fare haina Manipur police control room dagi thadorakpa cherol amana hari cherol asina hai ngarang security force singna patsoi PS ki manung chana leiba khombong bazar dagi lalhaulob NRFM gi cadre Maitram Somojit Singh Alice Pibarel Alice Tato Alice Aboy chahi yangkhai phabangam khibaga loinana mangondagi magazine da maru ani yawa .32 gi pistol ama mobile handset manga fagat pangamkhre amaramda numit asimaktada security force singna lalhulub KCP tabangan ba group ke cadre laisang them Rajesh Singh Alice Malemngan ba chahi kuntra langmaidong mamang laikai digi fagat pangam khibaga loinana mangonagi mobile phone ahum pan card ama Aadhaar card ama voter card ama fagat pangam khibaga loinana mahak asi Kakching Thobal amasung Imphal West district singda mipa mipun chathaba amadi mingondagi sel khaibida chenaba miyoini hari Union budget ta financial crisis mayong nariba Manipur gi mami tadre haina mega chandra phanglorakli ngarang Union Finance Minister Nirmala Sitaraman na Lok Sabha da puthokiba Union budget lising ani kunmanga asida chahi ani farakadawraba irang asina maram oiraga Manipur da tholiba financial crisis asi mengkhatna ba provision sing hablaktaba asi central government na Manipur da tholiba irang amadi miyamna thengnariba awaba asi thausa de haiba utpani haina MPCC ki president K Mega Chandra na phangdokhrei mahakna makha taraduna hai ngarang puthokiba senba chahi lising ani kunmanga gi union budget aduda maru eva sector sing education da chada kundasmik yangkhai humdoi transport da chada Tara dasmik marfu humdoi rural development da chada manga dasmik kuntaruk IT and telecom da chada ama dasmik marfu ni panda mamang chahi gi union budget ki senfam dagi hantarli ba asi miyam gi oiva budget nate masina takpadi central BJP lengakna Mahai masing tamba khungangi chawkhat thorang amadi malemgi lebak singda lamjel tanariba IT amasung telecom chawkhat nabagi khongjel asida Indiana na thaire haina takpani masigi mathakta longmi na mapung oina chawkhat thorangi lambida achawba mateng pangliba lebak asigi longmi singna MSP implement tobiu haiduna changsiliba khongjang sing nathayuna budget asida longmi gi oiba provision haptaba asesu longmi singbu mirai bani haina lawdabangam de haikhe mahakna makha taraduna ngarang puthokiba union budget aduda India gi lairik laisu hairaba naha singda thabak pibagi pandamda PM Modi na Englishing ani taramari da chahi amada thabak fangdaba naha crore ani thabak hapkani haina lauthokiba adu hairiba budget asida mamitaba ude haina su mahakna phangdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Aroibada maroiba pau amuka hana pizari Churchandpurda Kuki Khutlai Paiba Singna Kidnap Toukhiba driver ahum Kanba Ngamkhre ani na thiba khangdana leiri BJP lengak laktringai mamangda nubedang pung 6 taba matamda miyam mapan thokpa ngamlamde haina CM na phangdokhrei border fencing tawba yaroi haina khongjang singkhre matang asida Loyalam E-PAO na namidangi pau pibil lezari tabiri ba khudimako amuka hana khurumjari